ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯖꯔꯛꯑꯦ ꯃꯇꯝꯒꯁꯨ ꯌꯥꯝ ꯆꯥꯅꯕ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕ ꯏꯔꯣꯝꯕ ꯑꯃꯒ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃꯒ ꯑꯗꯩ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯂꯩꯖꯔꯦ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟ ꯁ꯭ꯇꯦꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯑꯗꯨꯅ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯍꯥꯟꯅ ꯁꯤꯒꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ ꯃꯌꯥꯝ ꯄꯣꯠꯁꯝꯕꯝ ꯌꯦꯂꯥꯒꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠꯅꯦ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯦ ꯁꯤ ꯍꯥꯟꯅ ꯆꯥꯖꯔꯛꯑꯒꯦ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯍꯋꯥꯏꯟꯕꯤꯒ ꯏꯔꯣꯝꯕ ꯐꯗꯤꯒꯣꯝꯁꯤꯗ ꯊꯥꯛꯏꯕ ꯐꯗꯤꯒꯣꯝꯁꯦ ꯃꯌꯥꯝ ꯃꯆꯥ ꯑꯄꯤꯛꯄ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅ ꯀꯩꯅꯣꯗ ꯊꯥꯖꯕꯅꯦ ꯒꯝꯂꯥꯗ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯗꯤꯒꯣꯝꯅꯦ ꯈꯨꯅꯨꯡꯁꯤꯃ ꯌꯣꯡꯆꯥꯛ ꯃꯔꯨꯗꯣ ꯎꯗ꯭ꯔꯦ ꯃꯔꯨ ꯈꯨꯇꯣꯡꯁꯦ ꯇꯣꯡꯈ꯭ꯔꯖꯥꯠꯅꯤꯁꯦ ꯐꯣꯟ ꯂꯣꯏꯕꯩ ꯈꯪꯗꯕ ꯋꯥꯅꯤ ꯃꯅꯝꯁꯨ ꯐꯖꯔꯦ ꯃꯔꯨ ꯇꯣꯡꯉꯝꯅ ꯉꯥ ꯑꯇꯥꯎꯕꯁꯤꯗꯤ ꯑꯩꯅ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕꯅ ꯁꯦꯠꯇꯣꯛꯑꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯨꯐꯖ ꯑꯃ ꯇꯧꯖꯥꯠꯅꯤ ꯑꯁꯦꯡꯕꯗ ꯑꯐꯨꯠ ꯃꯍꯤꯁꯤꯗꯤ ꯇꯣꯠꯄꯗꯒꯤ ꯊꯛꯄꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯃꯌꯥꯝ ꯉꯥ ꯑꯇꯥꯎꯕꯅꯤꯀꯣ ꯍꯥꯎꯋꯦ ꯉꯥ ꯑꯇꯥꯎꯕ ꯉꯥ ꯑꯇꯥꯎꯕꯁꯦ ꯌꯥꯝ ꯍꯥꯞꯇꯕ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏꯒꯤ ꯃꯆꯨ ꯆꯨꯔꯥꯀꯣꯔꯣꯟꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯇꯥꯎ ꯊꯣꯡꯕ ꯀꯩꯒ ꯌꯥꯝ ꯆꯥꯁꯜꯂꯦꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯕꯦꯔꯥ ꯀꯥꯅꯤꯅ ꯄꯣꯠꯁꯝꯕꯝ ꯌꯦꯂꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯠꯁꯝꯕꯝ ꯌꯦꯂꯥꯗ ꯆꯥ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯒꯤ
ꯏꯆꯦ ꯑꯃ ꯋꯥꯡꯕ ꯁꯃꯟꯗ ꯑꯣꯡꯉꯦꯕ ꯏꯆꯦ ꯈ꯭ꯋꯥꯏ ꯑꯍꯟ ꯃꯥ ꯂꯩꯕꯩ ꯆꯥ ꯐꯪꯉꯤꯁꯦ ꯃꯥ ꯂꯩꯔꯝꯅꯤꯅ ꯄꯣꯠꯁꯝ ꯌꯦꯂꯥꯗꯤ ꯑꯗꯨꯝ ꯃꯤꯅ ꯆꯥ ꯐꯪꯒꯗꯕꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯍꯩꯊꯔꯒꯦ ꯏꯔꯣꯝꯕꯁꯦ ꯌꯦꯂꯥꯁꯨ ꯌꯥꯎꯔꯕꯅꯤꯅ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯞꯇ꯭ꯔꯕ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯇꯨ ꯈꯨꯆꯥꯎꯁꯦ ꯁꯤꯗꯤ ꯑꯃ ꯑꯅꯤꯗꯪꯒ ꯆꯥꯕꯗ ꯄꯦꯟꯕꯗꯨꯅꯤ ꯇꯨ ꯐꯗꯤꯒꯣꯝꯁꯤꯗ ꯊꯥꯏꯔꯤꯕ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧꯁꯤꯒ ꯃꯅꯝ ꯅꯨꯡꯁꯤ ꯌꯨꯝꯗ ꯊꯥꯖꯕ ꯃꯆꯥ ꯑꯀꯨꯞꯄ ꯐꯗꯤꯒꯣꯝꯗꯨꯅꯦꯕ ꯔꯥꯁꯤ ꯌꯥꯎꯗꯕ ꯑꯁꯥꯡꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤ 이런 거가 나다고 잡은 마음 이거 양. 이제 작가 로가 하와이 뭐 비기로 봐. 아, 내일 벌써 먹는 게 라상 부르마. 제 거하고 요즘에 갈비는 아예 없어. 진짜 뭐. 아본 rồi mẹ có đâu dùng vậy a본 mai giờ a본 thôi lắm chứ không đông vậy 이러면 그냥 잡으세요. 응? nhưng mà luôn sẽ thao bị kìa. Sao đâu nữa? Coco, thả lên này lang không? Rồi thì mẹ chấm phụt mày gì thật chất là cái lời xin giờ là cái. Samam giờ là nữa mẹ. Đó, nga thùng nó cây lắm. Mai vậy mà có cái nấu á mà xin bởi sao như là cái tông hàn bấm này vậy hay mà nằm xin hào bấm leo rồi đấy sao xin lỗi giờ này cái video sẽ mà tăng xoáy tôi xin giờ cái cái video sẽ mấy hàng mình sẽ video like share subscribe top xin video mu share ngasih gede mà tăng xoáy tôi xin giờ cái next video đó muốn thêm này